ꯆꯪꯉꯒꯦ ꯃꯃꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯃꯃꯤ ꯊꯤꯗ꯭ꯔꯨꯝꯕ ꯃꯥꯜꯂꯤꯅꯦ ꯅꯠꯇ꯭ꯔꯣ ꯌꯥ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯍꯁꯕꯦꯟꯒ ꯑꯩꯒ ꯐ꯭ꯂꯇꯣꯔꯗ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯀꯀꯥ ꯕꯤꯖꯦꯁꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥꯏ ꯁꯣꯁꯇꯤ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯒꯤꯐ ꯑꯃ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯍꯁꯕꯦꯟꯒ ꯑꯩꯒ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯁꯕꯦꯟꯁꯦ ꯉꯁꯤꯗꯤ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯑꯦ ꯃꯥꯅ ꯍꯥꯏꯕꯀꯣ ꯉꯁꯤꯗꯤ ꯌꯨꯝꯗꯁꯨ ꯄꯨꯕꯤꯒꯦ ꯅꯌꯨꯝꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯅꯤꯡꯊꯦꯡꯒꯨꯟꯗꯁꯨ ꯆꯠꯂꯨꯅꯦꯕꯀꯣ ꯅꯤꯡꯊꯦꯡꯒꯨꯟꯗ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯒꯤ ꯄꯥꯏꯞ ꯑꯃ ꯄꯤꯒꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯒꯤ ꯁꯤꯡꯒꯔꯥ 10 ꯈꯛ ꯂꯧꯔꯦ ꯑꯗꯩꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ 10 ꯈꯛ ꯂꯧꯔꯦ ꯑꯗꯩꯗꯤ ꯃꯦꯔꯤꯟꯗꯥꯒꯤ ꯕꯇꯜ ꯑꯆꯧꯕ 2 ꯈꯛ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯅ ꯖꯨꯝꯂꯣꯝꯗ ꯆꯠꯇꯕ ꯀꯨꯏꯔꯝꯃꯅꯤ ꯖꯨꯝꯂꯣꯝꯗ ꯄꯨꯕꯤꯒꯦ ꯀꯥꯏꯅ ꯆꯥꯃꯨꯠ ꯅꯨꯡꯉꯥꯏꯅꯒ ꯍꯥꯏꯕꯤꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯀꯨꯏꯔꯦ ꯖꯨꯝꯗꯁꯨ ꯆꯠꯇꯕ ꯑꯗꯣ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯥꯅ ꯄꯨꯕꯤꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀோ ꯖꯨꯝꯗ ꯑꯗꯨꯝ ꯂꯩꯁꯟꯕꯗꯣ ꯃꯌꯥꯝ ꯀꯣꯛꯁꯨ ꯑꯗꯨꯝ ꯉꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛꯇꯤ ꯊꯣꯛꯅꯤꯡꯉꯩꯗꯅꯀꯣ ꯑꯗꯣ ꯃꯥꯅ ꯉꯁꯤ ꯂꯥꯛꯑꯣ ꯖꯨꯝꯗꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦ ꯖꯨꯝꯗꯁꯨ ꯄꯨꯕꯤꯒꯦꯒ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯊꯃꯣꯏꯗ ꯍꯔꯥꯎꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯃꯥ ꯁꯨꯡꯖꯥꯗꯦꯕꯀꯣ ꯚꯤꯗꯤꯑꯣ ꯅꯝꯒꯅꯨ ꯍꯥꯏꯅ ꯍꯥꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯅꯝꯃꯤꯅꯦ ꯑꯗꯣ ꯌꯨꯝ ꯊꯣꯡꯒꯥꯟꯁꯨ ꯌꯧꯔꯦ ꯌꯨꯝꯗ ꯆꯪꯉꯒꯦ ꯃꯃꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯃꯥ ꯈꯪꯄꯣꯠꯇꯦ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯂꯥꯛꯏꯀꯥꯟ ꯇꯨꯝꯃꯤꯔ ꯈꯪꯗꯦ ꯀꯂꯔꯒ ꯇꯩꯔꯝꯃ ꯃꯥꯜꯂꯤꯅꯦ ꯒ꯭ꯔꯤꯟꯁꯦ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯝꯃꯤ ꯃꯆꯨꯁꯦ ꯊꯣꯛꯂꯛꯇꯣꯏꯅꯣ ꯇꯨꯝꯃꯤꯔꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯊꯝꯃꯕꯩꯗꯤ ꯐꯇꯥꯏ ꯀꯔꯤ ꯁꯤꯡꯒꯔꯥꯅꯣ ꯁꯤꯕꯣ ꯀꯔꯤ ꯁꯤꯡꯒꯔꯥ ꯁꯦꯞꯅꯣ ꯁꯤꯕꯨ ꯃꯑꯣꯡ ꯑꯃꯅꯦ ꯁꯤꯡꯒꯔꯥꯅꯤꯅꯦ ꯁꯤꯗꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯄꯨꯝꯅꯃꯛ ꯃꯃꯤ ꯊꯤꯗ꯭ꯔꯨꯝꯕ ꯃꯥꯜꯂꯤꯅꯦ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁꯤꯡꯒꯔꯥ ꯁꯦꯞꯁꯤꯗꯤ ꯑꯃ ꯎꯖꯗ꯭ꯔꯤ ꯄꯨꯔꯥ ꯊꯤꯗ꯭ꯔꯨꯝꯒꯤ ꯁꯦꯞꯅꯤ ꯀꯩꯅꯣꯅꯦ ꯕꯔꯞ ꯑꯩꯗꯤ ꯕꯔꯞ ꯑꯣꯏꯅ ꯆꯥꯅꯤ ꯍꯩ ꯃꯍꯤ ꯁꯤꯒ ꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯁꯤꯒꯁꯨ ꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯁꯤꯒꯁꯨ ꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯁꯤꯒꯁꯨ ꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯇꯣꯉꯥꯟꯅ ꯍꯥꯞꯆꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯝ ꯔꯪꯕꯥ ꯑꯝꯗ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯃꯪꯒꯣꯟꯗ ꯑꯩꯅ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏ ꯄꯨꯅꯕꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦ ꯑꯩꯈꯣꯏ ꯄꯄꯥ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯀꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯧꯒꯦ ꯍꯥꯏꯁꯤꯅ गुड इवनिंग है ने कौन है ये लोग कहां से आते हैं सिला रे अखोगी नुपी ये नो ले ममा फी जु बाई दे नि गना सखंग दबी दे ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯁꯪꯒꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯥꯔꯤꯅꯦ ꯁꯥꯕ ꯂꯣꯏꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯒꯤꯅ ꯍꯨꯃꯥꯡ ꯃꯃꯜ ꯑꯩꯈꯣꯏ ꯕꯄꯥꯒꯤꯅ ꯄꯩꯁꯥ ꯑꯩꯈꯣꯏ ꯃꯃꯥꯅ ꯁꯤ ꯆꯥꯛ ꯊꯥꯛꯄꯗ ꯁꯤꯗ꯭ꯔꯣꯕꯅꯦ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯄꯥꯅꯕ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯄꯥꯅꯕ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯆꯥꯛ ꯄꯤꯖꯕ ꯆꯥ ꯄꯤꯊꯛꯄ ꯀ꯭ꯋꯥ ꯄꯤꯖꯕ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅꯤꯁꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯦ ꯚꯥꯏ ꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯒꯤꯅꯤ ꯑꯆꯥꯄꯣꯠ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯖꯥꯡꯅ ꯆꯠꯂꯦ ꯑꯩꯈꯣꯏ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯃꯍꯤ ꯑꯣꯟꯈ꯭ꯔꯅꯤ ꯍꯥꯏꯅ ꯌꯥ ꯆꯄꯜ ꯑꯍꯟꯕ ꯂꯩꯕ ꯃꯤꯁꯣꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯉꯁꯤꯗꯪ ꯇꯣꯡꯉꯛꯏꯕ ꯀꯃꯥꯏ ꯄꯥꯟꯒꯅꯤ ꯑꯗꯨ ꯍꯥꯟꯕꯤꯌꯨ ꯇꯠꯇꯦ
không được rất được. Amta nam jalo. Tôi uống chưa làm đấy vậy. Ra đây. ꯅꯤꯡꯊꯦꯝꯒꯨꯜꯒꯤ ꯊꯣꯡꯁꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯗ ꯆꯠꯂꯨꯔꯦ ꯑꯗꯩꯗꯤ ꯃꯥꯏ ꯄꯥꯏꯞꯁꯨ ꯄꯤꯔꯝꯃꯦꯕꯀꯣ ꯇꯨꯔꯦꯜꯁꯤꯁꯨ ꯃꯌꯥꯝ ꯏꯪ ꯂꯥꯎꯋꯦ ꯏꯔꯨꯒ ꯊꯣꯛꯑꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯅꯤ ꯇꯞꯄꯨꯡ ꯂꯥꯎꯅ ꯆꯣꯡꯊꯔꯒꯀꯣ ꯑꯁ ꯏꯁꯤꯡꯗꯒ ꯇꯤꯡꯅ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯂꯛꯈꯤꯄꯨꯔꯗ ꯆꯠꯄꯅꯦ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏ ꯇꯨꯝꯃꯒ ꯍꯥꯏꯅꯕꯩꯗꯣ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯈꯪꯗꯦ ꯃꯩꯇꯩꯔꯣꯟꯗ ꯑꯗꯨꯏꯗꯣ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯦ ꯑꯉꯥꯡ ꯉꯥꯏꯍꯥꯛ ꯍꯤꯞꯄꯒ ꯑꯗꯨꯝ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯍꯥꯏꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤꯅꯀꯣ ꯑꯗꯣ ꯐꯪꯗ꯭ꯔꯒ ꯐ꯭ꯂꯇꯣꯔꯗ ꯑꯃꯨꯛ ꯌꯦꯡꯉꯨꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯍꯁꯕꯦꯟꯅ ꯑꯩꯈꯣꯏ ꯈꯥꯇꯣꯟ ꯍꯣꯏꯗꯁꯨ ꯆꯪꯉꯨꯔꯁꯤ ꯍꯥꯏꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯈꯥꯇꯣꯟ ꯍꯣꯏꯗ ꯆꯪꯗꯒꯤ ꯇꯧꯔꯤ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯆꯔꯔꯣꯏꯒꯦ ꯑꯁꯤ ꯂꯣꯏꯔꯒ ꯃꯌꯥꯝ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯨꯔꯦ ꯄꯄꯥꯅ ꯍꯩꯅꯧ ꯃꯌꯥꯝ ꯍꯦꯛꯑꯦꯕꯀꯣ ꯍꯩꯅꯧꯁꯦ ꯑꯉꯥꯡ ꯆꯥꯅꯕ ꯈꯔ ꯄꯨꯈꯣ ꯍꯥꯏꯅ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯉꯛꯏꯅꯦ ꯍꯩꯅꯧꯁꯦ ꯄꯨꯔꯒ ꯍꯧꯖꯤꯛ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯍꯜꯂꯅꯤ ꯌꯨꯝ ꯌꯧꯔꯦ ꯃꯌꯥꯝ ꯁꯤꯡꯒ꯭ꯔꯥ ꯃꯆꯥꯁꯦ ꯂꯩꯔꯛꯄꯅꯦꯕꯀꯣ ꯆꯠꯅꯤ ꯑꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯥꯅꯔꯤ ꯑꯗꯣ ꯑꯩꯁꯨ Phần cái thân thùng tạo rồi. Giờ nó thùng hóa ạ. Giờ nó thùng hóa lâu rồi thùng hóa. Vậy em nào. Mẹ mà xin đi trading khá tổ của này ai cũng xung dậy sang cổ hình giờ tiền bảo được nữa. Trading tổ đấy, mai sẽ facial tổ của này bảo. Ado facial tổ này anh muốn cái sum thôi đốt hành động lắm. Ai mai sẽ khăng đỡ mà này. Nó glow lạc đỡ mà này bảo. Anh đẹp. ꯑꯩꯅ ꯁꯨꯝꯗ ꯏꯁꯥꯅ ꯇꯧꯖꯕꯗꯨꯅ ꯍꯦꯟꯅ ꯒ꯭ꯂꯣ ꯀꯥꯕ ꯍꯦꯟꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩ ꯍꯁꯕꯦꯟ ꯃꯊꯟꯇꯒꯤ ꯁꯤꯒꯩꯁꯤꯒ ꯄꯅꯤꯔ ꯃꯆꯥꯁꯦ ꯊꯣꯡꯕꯤꯒꯦ ꯇꯧꯕꯅꯦ ꯌꯦꯅꯝ ꯍꯥꯞꯄꯒ ꯊꯣꯡꯉꯨ ꯍꯥꯏ ꯑꯗꯣ ꯌꯦꯅꯝ ꯍꯥꯞꯄ ꯊꯣꯡꯕꯤꯒꯦ ꯃꯌꯥꯝ ꯄꯅꯤꯔꯁꯦ ꯕꯖꯥꯔ ꯇꯧꯔꯤꯑꯕꯀꯣ ꯑꯩ ꯍꯁꯕꯦꯟ ꯃꯊꯟꯇꯒꯤ ꯊꯣꯡꯕꯤꯕꯅꯦ ꯑꯂꯨꯁꯤꯗ ꯂꯩꯔꯦ ꯑꯗꯨꯅ ꯊꯥꯎꯁꯦ ꯌꯥꯝ ꯍꯥꯞꯆꯟꯗꯕꯤꯗ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯔꯒ ꯑꯗꯨꯝ ꯕꯖꯥꯔ ꯇꯧꯕꯅꯦꯕꯀꯣ ꯊꯥꯎ ꯑꯃꯨꯛ ꯂꯦꯝꯍꯜꯂꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯁꯤꯗꯅ ꯌꯦꯅꯝ ꯂꯩꯔꯦ ꯃꯥ ꯌꯦꯅꯝꯅ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯑꯗꯨꯅ ꯌꯦꯅꯝꯁꯤꯒ ꯂꯩꯔꯦ ꯈꯥꯃꯦꯟ ꯁꯤꯟꯕꯤꯗꯤ ꯍꯥꯞꯄꯔꯣꯏꯕꯀꯣ ꯍꯁꯕꯦꯟꯗꯣ ꯂꯣꯛ ꯊꯨꯡꯉꯦ ꯃꯥꯁꯦ ꯁꯥꯏꯅꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯍꯥꯞꯄꯔꯣꯏ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯆꯥꯔꯒ ꯃꯩ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯆꯝꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯃꯌꯥꯝ ꯕꯔꯞꯀꯤ ꯏꯁꯤꯡ ꯃꯥꯏꯗ ꯊꯣꯡꯉꯤꯒꯦ ꯁꯣꯔ ꯐꯨꯟꯗꯩꯗꯤ ꯆꯤꯛ 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 ꯂꯥꯎꯋꯦ